Peace and Integrity Committee KYAMGEI pick amasung all KYAMGEI NUPI CHAOKHAT THOURANG lupna Eyol Meetyeng Makhada Meyamgi Oiba Apunba Meepham Pangthokkhre Ibado Khagemba Macha Laibungda Meitei Inatki Thauram Singda Kaitharakliba Machat Sing Thingnabagidamak Kumjali Sing Aniga Kunmarigi August ki tarik tarada Eyol na sinduna Laipak Miyam na Laukiba Wadep Sing Adu Ngaknabagidamak Pangthokkiba Meyamgi Oiba Meepham aduda Piki Convener Chinga Kamniga Sandana Paumi Singa Unabamada COVID light chat mayok naruraba matungda kumjali Sing Aniga Kulhum Doidegi Haurakkiba Lana Manipur gi Miyam Kamthengna Wanare Marakasida Pangthokliba Debakarma Luhongbana Chingba Kahenba Mawongda Paisa Thadabana Laijadaba Singna Miyam Mamangda Debakarma Phajana Pangthokningbana Matau Tamnarakpada Kahena awaba mayok na hale maramaduna ahenba sing tawdanaba amatta oina gyan taminanaba Meephamadu pangthokpani haiba wafam thamki loinana M Sobita President AKNCTL na paumi singda fongdokkibada Inatki Oiba Thauram khaktamak pangthokuna liklam amata kaihandana thaudok wathok sing pangthokminasi amadi Eyolga loinana miyamna lawkiba warep sing kaidana amatta oina leminasi haiba wafam thamki aduna akoina mayamda haja ningi se akoi hoji hoji se akoi covid la chat la ka na manipur da khamthina wara ka da matumdu semilo adui phataba horabni adubu laibak thibadi haukiba sahi gi akoi 2023 gi mayam na khangbire akoi gi ni gi tang ahum de gi sathri ba la thita maram ora ka da amuena akoi se akoi economy se down fall ore hai tare masida akoi gi ka henba mawong da akoi gi lu hodom da pijang se ka hena kadalakpa adagi akoi gi cake kakpa adagi Hajibota tongan tongan mapan gi pot purakta gadi lemnadaba mawa malakpa adagi maruina akogi biyar adagi yu na singba hajibota hapnarakpa asina maram orakanda akogi haguleiba nupi mcha singse yu pithakpa tambiba biyar pithakpa tambiba adagi dance tawba jogoi saba akoi culture da mai lenada bhai tare so mayam chakhilakpa adagi akogi mantok mayaida akogi mantok akoi babok ki mamai ta baina pasaje ka hena aduda khajaba adum mayam iona pakhaliba pol mayam je masi ji akoi ju support tawi aduga masi thingogdagadi akoi da tungda hena akoi gi jati da sothaba ma oirani haiba famduda akoi si tawjabani luhong bai basidi satnabi amani tawdaba yadabani haina leiragasu pa hena expenditure satlaga ekoi laire ba leijadaba gi su yedaba yadaba ina kun makambu gi mataw tamaga tongan tongan ba invitation na singbasu akoi kolkata dagi guwahati dagi sialaga adugi namuna do kajai haiduna lawga mogi mataw dusu adum somda ekoi laire basu tamakwa aduga iroi na ekoi babong mamai ta ba base yum adugi sabu dugi makhadi poli haibu satnabi ama oina ekoi paisa thabi ga haraga thelaga su paisa je dum ikai daba dagi dum thajanaba babu ko mai ta basira ko gi awaba man laira ba dai taba mati sen tha ba sang basira paisa leiti haraga poyeng je piram ba paisa tha daba ya daba ni na poyeng lom de piram dana halak pa ju dum yawe ba sida di akoi gi sothara ije kana dano imung da mateng pang ba sang ga to bodo atop pa da oina manage tawraga dum halak pa ju yaw nei ba